ꯁꯣꯏꯕꯨꯝ ꯆꯒꯦꯝ ꯄꯣꯝꯗꯣꯏꯅꯤꯅ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦ, ꯅꯄꯥꯛꯄꯤ, ꯅꯥꯀꯨꯞꯄꯤ, ꯇꯤꯜꯍꯧ ꯆꯅꯝꯁꯤꯅ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕ ꯂꯩꯔꯦ, ꯆꯦꯡ ꯈꯔ ꯑꯃ ꯂꯩꯔꯦ, ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯇꯣꯏꯅꯤ, ꯌꯥꯝ ꯍꯥꯎꯕꯅ ꯁꯣꯏꯕꯨꯝ ꯆꯒꯦꯝꯁꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯕꯤꯌꯨ, ꯌꯥꯝ ꯊꯤ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯌꯥꯝ꯫ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯅꯤ, ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ꯫ ꯁꯤꯗꯅ ꯑꯉꯥꯡꯈꯩꯒꯤ ꯀꯧꯇꯥ ꯉꯥꯃꯛ ꯄꯤꯒꯦ ꯇꯧꯔꯤ, ꯇꯤꯐꯤꯟ ꯀꯩꯀꯥ ꯍꯥꯞꯅꯕ ꯈꯤꯇꯪ ꯍꯥꯞꯆꯔꯛꯀꯦ꯫ ꯍꯋꯥꯏꯖꯥꯔꯁꯦ ꯈꯤꯇꯪ ꯌꯥꯝꯗꯕꯤꯗ ꯊꯥꯗꯔꯛꯀꯦ, ꯍꯣꯔꯦꯟ ꯊꯥꯎ ꯉꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯅ ꯐꯩꯕ꯫ ꯍꯧꯔꯛꯄꯒꯗꯤ ꯃꯁꯛꯁꯦ ꯌꯥꯝ ꯃꯥꯟꯗꯕꯅꯦ, ꯌꯥꯝ ꯍꯩꯅꯗꯕꯅꯦ ꯌꯦꯡꯕꯗ, ꯐꯖꯅ ꯂꯣꯏꯔꯀꯥꯟꯗꯕꯨꯗꯤ꯫ ꯑꯩ ꯄꯥꯈꯣꯟꯗꯣ ꯍꯥꯞꯇꯦꯕ, ꯄꯥꯈꯣꯟ ꯍꯥꯞꯄꯗꯣ ꯁꯣꯏꯕꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯑꯩ ꯄꯥꯈꯣꯟ ꯍꯥꯞꯆꯗꯦ꯫ ꯂꯣꯏꯔꯦ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯃꯦꯠꯂꯦ, ꯂꯣꯏꯔ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯆꯥꯛ ꯊꯤ ꯈꯣꯠꯇꯅ ꯂꯣꯏꯁꯜꯂꯝꯃꯦ꯫ ꯑꯗꯒꯤꯗꯤ ꯑꯩ ꯂꯣꯏꯁꯜꯂꯒ ꯖꯤꯝ ꯑꯃꯨꯛ ꯆꯠꯂꯅꯤ꯫ ꯀꯔꯤꯅꯣ? ꯉꯥꯏꯗꯣꯏꯕꯅꯦ ꯑꯩ ꯁꯥꯟꯅꯕꯗꯣ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯋꯥꯔꯦ ꯑꯃꯨꯛ ꯄꯣꯊꯥꯔꯤꯅꯤ꯫ ꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯅꯤ, ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯆꯒꯦꯝ, ꯑꯗꯨꯒ ꯆꯝꯐꯨꯠ, ꯃꯣꯔꯣꯛ ꯃꯦꯠꯄ, ꯀꯩꯅꯣ ꯁꯂꯥꯠ, ꯁꯤ ꯃꯌꯥꯝꯁꯦ ꯁꯣꯏꯕꯨꯝ ꯆꯒꯦꯝꯁꯦ ꯃꯣꯏ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯀꯣ, ꯑꯗꯨꯅ ꯑꯩꯅ ꯆꯥꯖꯦꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯤꯝꯗꯩ ꯄꯨꯔꯛꯏꯅꯦ ꯑꯩꯅ ꯁꯤꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯁꯤꯅ ꯗꯥꯏꯅꯥ ꯁꯦꯅꯤꯌꯔ, ꯁꯤꯅ ꯗꯥꯏꯅꯥ ꯖꯨꯅꯤꯌꯔ꯫ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ꯫ ꯅꯣꯏꯁꯨ ꯑꯝꯇ ꯆꯥꯔ ꯌꯦꯡꯕꯤꯌꯨ꯫ ꯀꯩꯑꯕ ꯁꯣꯏꯕꯨꯝ ꯀꯥꯏꯕꯅ ꯁꯤꯒꯦ ꯇꯧꯋꯦ꯫ ꯂꯣꯏꯔꯦ, ꯑꯩꯅ ꯍꯦꯟꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯅ ꯁꯤꯗ ꯆꯥꯕ